Good morning. Ngasigi card ki message hai tare ko haidi time span gumbagi hai tare ko haidi matam kyam kuin leraga tawba yagadage nang hojik khalliba poto hojik adum yarara natraga haidi khara matam khara leraga yagadra natraga haidi khitang hena ngaigidra haibadu adugi matung ina hai tare ko ado card sida 1 2 and 3 ko haidi khalle khanbiro ko sidagi haidi ahambagi sina dum 1 ne ko ani subai sin 2 lere ohum subagi sina 3 lere ko ahambagi card se yengminarse ko ahambagi card se kai message lake hai batamda nangna khalliba thabak nang hoje khalliba thabak to kam kanda oini khotni hai matam sida within the next few months hana ko tha khara gi matung da oigani hai ko nangi pot to nang ngasi khalliba pot khairasne ko ngasi nang hoje khallaga card se nangi wakhan do khallaga hangdo khibani na ko ado nang khalliba pot se haidi kitang tha khara gi manung da hai range maina lai ko message se ko aduga ani subagi sina katang change amoy na sina a year from now chahi ama next year gumba dumai tara ani ko sisina ado sisu katang change ko aduga amana ahum subagi sina ngai khon hairi ko sida haidi wait nang hojik tawge na khali da hojik tawbi no khara ngai bi go matam katang ngai bi go ko ado sida leire khoi gi card ki message sina aduga aphaba matam aina haibu nungti gi dum ai share tor again haibu apha matam se hoi ngan nadi oi khare ko hojik pudi theng ahamba gi mari dagi taru makai phaw se haidi phadi phagi taraga so hojik loi khare du lakada ba pung nipan dagi na nipan ga minute mari dagi na mapan ga minute nifu phaw phai ko nipan ga minute mari dagi na mapan ga minute nifu phaw ayuk ki amale no ko nundin gi timing sina kram kanda no hai matam da pung ani ga minute kun taruk dagi pung manga ga minute kuntra taruk phaw ba aduga nungdang namu pung mapan minute yankai dagi drama thoi minute tranga adumaina gumba adoi thengda radi ka shu akoi thabak tawdrena ko makha tana haibe da ka oidrena ko ado si timing of bai se kai gino hai matam jena aina thabak cha thoke interview gi chat ke ha jata yum dagi jatra tawbagi matam timing du ne ba natraga aina call ama tawge haiba matam da su ko aina thabaki phone tawba matam da su ko haidi mingon sigi timing se yenga tawbi be ai ko aina ngasi pi griba timing se ado timing se nungti gi adum ai update tawrake ko haidi karam ba pungjing da thabak chatlaga na phaga dage karam ba keno dana hai tar ko sigi matam se aina thabak pangthu ogadi thabak mangol oigada ba khot kada ba adumaina hai tar ko ado ngasi monday angoba gumba haidi nangi yawon biyo phidagumba setba pharak taraga so rumal angoba gumba pikhau da kai da hapiyo ko aduga lai da kai da haidi lei katba matam da so angoba machu se katpi ba phai ko angoba machu haragadi lei sangom lei adagi akoi cheng katpa su kai shukai de kherhoro katpa su kai shukai de ko ado sida leire ngasi gi message se ko yamna di sangalaro je thank you